ꯎꯔꯨꯕꯗꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯣ ꯀꯔꯤꯅ ꯀꯔꯤꯅꯣ ꯈꯪꯉꯝꯗꯕ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇ ꯈꯪꯂꯛꯂꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ. ꯅꯨꯡꯁꯤꯕꯨ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯤꯅ ꯋꯥꯈꯜꯗ ꯈꯟꯕꯅꯤ. ꯊꯃꯣꯏꯗꯗꯤ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯃ ꯑꯣꯏꯅ ꯊꯝꯂꯛꯄ ꯀꯨꯏꯔꯕꯅꯤ. ꯂꯣꯏꯅꯕ ꯀꯨꯏꯔꯛꯂꯕ ꯅꯨꯡꯁꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯐꯝꯗ ꯏꯅꯧ ꯇꯅꯧꯅ ꯊꯦꯡꯅꯔꯛꯄꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯐꯥꯎꯔꯔꯦ. ꯀꯧꯅꯤꯡꯂꯁꯨ ꯀꯧꯉꯝꯗꯕ, ꯌꯦꯡꯅꯤꯡꯂꯁꯨ ꯌꯦꯡꯉꯝꯗꯕ, ꯍꯥꯏꯅꯤꯡꯂꯁꯨ ꯍꯥꯏꯉꯝꯗꯕ, ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯑꯋꯥꯕ ꯑꯃ ꯀꯟꯅ ꯍꯧꯒꯠꯂꯛꯂꯦ ꯁꯂꯥꯏꯒꯤ ꯊꯃꯣꯏꯗ. ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯡꯊꯣꯏꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯅꯕ ꯅꯨꯡꯉꯥꯏꯖꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯨꯃꯤꯗꯥꯡ ꯑꯃ ꯋꯥꯡꯊꯣꯏ ꯏꯊꯥ ꯊꯥꯖꯗꯅ ꯁꯂꯥꯏ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ. ꯁꯂꯥꯏꯁꯨ ꯄꯥꯏꯈꯠꯂꯗꯨꯅ ꯍꯪꯉꯤ, "ꯀꯩꯗꯧꯔꯦ?" ꯋꯥꯡꯊꯣꯏ ꯈꯣꯟꯖꯦꯜ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ, "ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤ." ꯁꯂꯥꯏ ꯃꯤꯍꯨꯜ ꯈꯖꯤꯛ ꯆꯣꯡꯅ ꯈꯨꯝꯂꯛꯏ, "ꯀꯩ ꯋꯥꯅꯣ?" "ꯅꯨꯡꯁꯤꯗꯣ." ꯁꯂꯥꯏ ꯄꯥꯛꯀꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ. "ꯅꯨꯡꯁꯤ ꯀꯩꯗꯧꯔꯦ?" "ꯅꯨꯡꯁꯤ ꯅꯠꯇꯦ, ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯏꯃꯥꯟꯅꯕꯗꯣ." ꯄꯥꯈꯠꯅ ꯂꯦꯞꯂꯝꯕꯗꯒꯤ ꯁꯂꯥꯏ ꯃꯈ꯭ꯋꯥꯡ ꯑꯃꯨꯛ ꯃꯦꯠꯂꯒ ꯍꯪꯂꯛꯏ, "ꯑꯗꯨ ꯀꯩꯗꯧꯔꯕ?" "ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯤꯕꯅꯦꯕ." ꯁꯂꯥꯏ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ. "ꯑꯗꯩꯗꯤ ꯏꯕꯥꯏ ꯁꯥꯕ ꯆꯩ ꯆꯥꯗꯣꯔꯦ." "ꯑꯁ ꯉꯥꯏꯈꯣ ꯇꯥꯈꯣꯅꯦ ꯋꯥꯔꯤꯁꯦ." "ꯍꯥꯏꯌꯣ." "ꯅꯍꯥꯟꯃꯨꯛꯀꯤ ꯆꯤꯊꯤꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯦꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤꯕꯅꯤ. ꯑꯗꯨꯗ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯍꯪꯉꯣ ꯍꯥꯏꯕꯗꯒꯤ ꯄꯤꯈꯤꯕ ꯅꯝꯕꯔꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯎ." "ꯑꯗꯨꯗꯒꯤ ꯃꯥꯗꯤ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯃꯦꯁꯦꯖꯀꯁꯦ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯒ ꯍꯪꯉꯕꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝ ꯁꯨꯡꯄꯤ ꯄꯤꯔꯛꯇꯦ. ꯀꯣꯜ ꯄꯥꯏꯈꯠꯂꯛꯇꯦ, ꯃꯦꯁꯦꯖ ꯐꯪꯉꯤ, ꯁꯤꯟ ꯇꯧꯕꯤꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯅꯦꯕ." ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯁꯣꯝꯗ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯃꯤꯅꯣꯛꯇꯣ ꯋꯥꯡꯊꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯂꯥꯏꯒꯤ ꯃꯤꯅꯣꯛ ꯆꯞ ꯂꯦꯞꯄꯤ. "ꯑꯗ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ." ꯃꯤꯍꯨꯜ ꯆꯣꯡꯃꯟꯕꯅ ꯃꯊꯕꯥꯛꯇꯨ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯂꯦ. ꯍꯟꯗꯛꯇ ꯅꯧꯅ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯈꯩ ꯉꯥꯎꯔꯕ ꯊꯃꯣꯏ ꯑꯗꯣ ꯄꯣꯛ ꯄꯣꯛ ꯆꯥꯛꯂꯒ ꯍꯥꯏꯔꯛꯏ, "ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯁꯦꯝꯕꯤꯕ ꯍꯩꯕ ꯅꯪꯅ ꯊꯣꯛꯀꯟꯕꯅꯤ. ꯅꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯨ, ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ." ꯈꯨꯝꯕꯒ ꯅꯪꯍꯧꯗꯦ ꯁꯂꯥꯏ ꯉꯥꯟꯕ ꯀꯣꯜꯗꯨ ꯊꯨꯅ ꯀꯛꯊꯠꯂꯒ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯔꯒ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ. ꯄꯪꯂꯥꯞ ꯂꯥꯞꯅꯗꯕ ꯃꯐꯝꯅꯤ. ꯂꯝꯕꯤ ꯁꯣꯔꯣꯛꯅꯒ ꯃꯤ ꯏꯇꯥꯛ ꯇꯥꯛꯄꯅꯤ. ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯋꯥꯡꯊꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ. ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯋꯥꯡꯊꯣꯏꯁꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯁꯂꯥꯏ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯤ, "ꯇꯣꯡꯉꯣ." ꯋꯥꯡꯊꯣꯏꯁꯨ ꯇꯣꯡꯈꯠꯂꯛꯑꯗꯨꯅ ꯍꯪꯂꯛꯏ, "ꯅꯨꯡꯁꯤ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯔꯣ?" "ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯍꯤꯡꯁꯦ ꯀꯃꯥꯏꯅ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣ?" "ꯑꯁ ꯂꯩꯅꯥꯗꯤ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯝꯃꯤꯅ." ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯦ ꯁꯂꯥꯏ ꯉꯥꯟꯕ ꯊꯨꯅ ꯈꯥꯒꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ. ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯆꯪꯉꯒ ꯀꯧꯊꯣꯔꯛꯑꯣꯗ꯭ꯔꯣ?" "ꯑꯗꯨꯝ ꯆꯪꯉꯨꯔꯁꯤ ꯀꯩꯅꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯃꯥꯏ ꯀꯧꯊꯣꯛꯇꯣꯏꯅꯣ?" ꯁꯂꯥꯏ ꯉꯥꯟꯕ ꯏꯀꯥꯏꯕ ꯀꯔꯤꯑꯣꯏ ꯂꯠꯂꯤ ꯂꯠꯂꯤ ꯍꯥꯏꯔꯛꯏ. ꯑꯩ ꯀꯃꯥꯏꯅ ꯆꯪꯉꯛꯇꯣꯔꯤꯒꯦ?" ꯋꯥꯡꯊꯣꯏꯗꯤ ꯚꯥꯞꯄꯨ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ. ꯁꯂꯥꯏꯒꯤ ꯃꯇꯧꯗꯨꯗ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯦ. "ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯔꯦꯝꯅꯗꯣꯏꯔꯥ?" "ꯅꯠꯇꯦ, ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅꯦ ꯏꯇꯥꯎꯗꯤ. ꯅꯨꯄꯤ ꯀꯌꯥ ꯀꯌꯥ ꯀꯣꯏꯔꯛꯂꯕꯅꯤ, ꯎꯅꯔꯛꯑꯕꯅꯤ. ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ. ꯀꯔꯤꯅꯣ ꯅꯁꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯈꯦꯠꯅꯕ ꯈꯔ ꯂꯩꯕꯩꯅꯤ. ꯅꯍꯥꯟ ꯃꯈꯩ ꯄꯪꯆꯪ ꯆꯪꯉꯁꯨ ꯇꯁꯦꯡꯅ ꯑꯩ ꯉꯁꯤꯗꯤ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ." "ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯁꯤꯗ?" "ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ." "ꯉꯝꯗꯣꯔꯤꯕꯣ?" "ꯊꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯏ, ꯑꯗꯨꯅ ꯉꯝꯕꯁꯨ ꯌꯥꯏ. ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ." "ꯐꯔꯦ, ꯂꯩꯔꯝꯃꯨ." ꯋꯥꯡꯊꯣꯏ ꯆꯪꯈ꯭ꯔꯦ. ꯁꯂꯥꯏ ꯉꯥꯟꯕ ꯒꯦꯠ ꯃꯃꯥꯡꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯡꯊꯣꯏ ꯊꯣꯛꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯣꯏ, ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯆꯪꯉꯣ. ꯈꯥꯒꯦꯝꯕꯅꯁꯨ ꯆꯪꯉꯣ ꯍꯥꯏꯔꯛꯏ. ꯕꯥꯆꯧꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ." ꯁꯂꯥꯏ ꯉꯥꯟꯕ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ, ꯋꯥꯡꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯗꯤ ꯂꯩꯍꯧꯕ꯭ꯔꯣ?" "ꯆꯥꯛ ꯊꯣꯡꯍꯧꯏ." "ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯥ ꯈꯪꯍꯧꯕ꯭ꯔꯣ?" "ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯆꯪꯉꯣ ꯍꯥꯏꯔꯛꯏ. ꯅꯪꯅꯗ ꯄꯪꯈꯥꯗ ꯄꯥꯈꯠꯆꯔꯦ. ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯍꯧꯏ." "ꯂꯩꯅꯤ ꯃꯥꯕꯨꯗꯤ. ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯥ ꯀꯣꯏꯗꯣꯏꯔꯦ ꯈꯜꯂꯒ ꯅꯨꯡꯉꯥꯏꯔꯝꯅꯤ." ꯁꯂꯥꯏꯅꯗꯤ ꯋꯥꯔꯧꯅꯒ ꯍꯥꯏꯖꯔꯤꯕ. ꯋꯥꯗꯣ ꯇꯥꯕꯗ ꯋꯥꯡꯊꯣꯏꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯁꯣꯔ ꯐꯨꯜꯂꯦ.
ꯑꯅꯤꯗꯨ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯅꯨꯡꯁꯤꯒꯤ ꯌꯨꯝ ꯑꯗꯣꯝꯗꯃꯛ ꯆꯪꯕꯗꯤ ꯆꯪꯉꯨꯗ꯭ꯔꯤ ꯈꯥꯒꯦꯝꯕꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯋꯥꯡꯊꯣꯏꯅ ꯕꯥꯆꯧ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯈꯥꯒꯦꯝꯕꯁꯨ ꯍꯥꯟꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯇꯞꯅ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯈꯨꯝꯂꯛꯏ ꯍꯣꯝꯗ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯊꯦꯡꯉꯛꯀꯗꯕ ꯃꯥꯜꯂꯤ ꯀꯩ ꯂꯩꯔꯦ ꯆꯨꯝꯅ ꯍꯪꯕꯅꯤ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯂꯣꯏꯔꯝꯈꯤꯔꯣꯏꯌꯦ ꯅꯨꯡꯁꯤꯅ ꯊꯣꯡꯉꯝꯒꯅꯤ ꯅꯣꯡꯃꯇ ꯍꯪꯗꯕ ꯋꯥꯍꯪ ꯑꯃ ꯁꯂꯥꯏ ꯉꯥꯟꯕꯅ ꯐꯠ ꯍꯪꯂꯛꯏ ꯕꯥꯆꯧꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯁꯤ ꯅꯣꯏꯅꯤꯈꯛ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕ꯭ꯔꯣ ꯋꯥꯡꯊꯣꯏꯅ ꯁꯂꯥꯏꯗ ꯈꯨꯅꯤꯡꯅ ꯀꯛꯀꯛ ꯏꯜꯂꯒ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯕꯨꯡꯗꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯈꯝꯕꯜꯂꯨꯔꯅꯨ ꯍꯪꯒꯦꯅ ꯂꯥꯛꯏꯕ ꯋꯥꯗꯣ ꯑꯣꯏꯅ ꯃꯅꯥꯛ ꯆꯪꯉꯒ ꯍꯪꯉꯨꯔꯣ ꯅꯊꯧꯅꯥ ꯂꯩꯔꯗꯤ ꯈꯥꯒꯦꯝꯕꯁꯨ ꯈꯨꯝꯂꯛꯏ ꯕꯕꯥ ꯂꯩꯇ꯭ꯔꯗꯤ ꯏꯕꯥꯅꯤꯅ ꯌꯨꯝ ꯁꯪꯍꯧꯏ ꯁꯂꯥꯏ ꯉꯥꯟꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯂꯩꯔꯝꯃꯨ ꯈꯥꯒꯦꯝꯕ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯥꯛꯇꯣ ꯅꯣꯏꯅꯤꯒꯤꯁꯨ ꯍꯥꯞꯄꯨ ꯍꯥꯏꯌꯣ ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯦ ꯁꯂꯥꯏ ꯃꯉꯛꯇꯃꯛ ꯅꯣꯝꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤ ꯋꯥꯡꯊꯣꯏꯅꯗꯤ ꯈꯥꯒꯦꯝꯕꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯒꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯥꯒꯦꯝꯕꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯥꯒꯦꯝꯕꯁꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯥꯟꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯒꯠꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯃꯈꯣꯝ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯅꯨꯡꯁꯤꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯂꯦ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡꯗꯨ ꯎꯕꯗ ꯁꯂꯥꯏ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯂꯨꯝꯖꯩ ꯁꯨꯃꯥꯏꯅ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯑꯣꯏꯔꯗꯤ ꯈꯔ ꯐꯩꯗꯅꯁꯦ ꯀꯣꯏꯀꯧ ꯀꯧꯕ ꯇꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯖꯜ ꯄꯥꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯋꯥꯈꯜꯗꯗꯤ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯨꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯗ ꯂꯣꯏꯅ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯁꯨꯛ ꯊꯨꯅ ꯄꯨꯛꯅꯤꯡ ꯄꯦꯠꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯂꯥꯏ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯨꯔꯒ ꯊꯃꯣꯏꯗꯣ ꯄꯦꯟꯗꯕꯅ ꯑꯃꯨꯛ ꯊꯜꯂꯛꯂꯦ ꯇꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯊꯣꯡꯗꯣ ꯊꯤꯟꯒꯦ ꯇꯧꯕꯒ ꯅꯨꯡꯁꯤꯅ ꯃꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯑꯗꯨꯝꯅ ꯏꯋꯥꯡ ꯋꯥꯡꯅ ꯑꯗꯨꯛ ꯅꯛꯅ ꯂꯦꯞꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤꯅ ꯅꯨꯡꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯨꯃꯤꯟ ꯂꯦꯞ ꯂꯩꯔꯝꯃꯤꯗꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯁꯂꯥꯏ ꯉꯥꯟꯕ ꯋꯥꯔꯧꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯅꯨꯡꯁꯤꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯏꯃꯨꯡ ꯆꯪꯂꯛꯏ ꯋꯥꯡꯊꯣꯏꯗꯤ ꯂꯩꯍꯧꯕꯅꯤ ꯈꯥꯒꯦꯝꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯑꯩꯈꯣꯏ ꯁꯔꯨꯛꯄꯨ ꯍꯥꯞꯄ꯭ꯔꯣ ꯕꯥꯆꯧꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯅꯤ ꯑꯗꯣ ꯕꯥꯆꯧꯗꯤ ꯍꯣꯝꯗ ꯆꯥꯔꯛꯑꯅꯤ ꯈꯥꯒꯦꯝꯕ ꯏꯕꯥꯅꯤ ꯆꯥꯊꯣꯛꯑꯝꯃꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏ ꯕꯥꯆꯧꯒꯤ ꯁꯔꯨꯛꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯃꯤ ꯑꯃꯈꯛꯀꯤ ꯁꯔꯨꯛꯇꯨ ꯃꯤ ꯑꯅꯤꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯀꯩ ꯃꯔꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯣꯡꯒꯠꯀꯦꯅꯤ ꯍꯦꯟꯔꯥꯏꯇꯤꯡ ꯈꯨꯊꯤꯗꯨꯒ ꯕꯅꯥꯟ ꯏꯂꯥꯜ ꯂꯥꯜꯂꯒ ꯏꯔꯛꯄ ꯆꯤꯊꯤꯒꯤ ꯃꯄꯨꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯈꯣꯏꯗꯥꯔꯨꯔꯤꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯕꯣ ꯅꯨꯡꯁꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯅꯤ ꯁꯂꯥꯏꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯕꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯏ ꯑꯩꯉꯣꯟꯗꯔꯣ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ ꯍꯦꯟꯔꯥꯏꯇꯤꯡꯗꯨ ꯊꯤꯔꯁꯨ ꯕꯅꯥꯟꯗꯨꯅ ꯂꯥꯜꯂꯁꯨ ꯃꯁꯛꯇꯨꯅ ꯈꯔ ꯐꯖꯕ ꯑꯣꯏꯔꯝꯃꯣ ꯄꯦꯟꯒꯤꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯪꯒꯥꯝꯗ ꯌꯥꯎꯕ ꯇꯤꯟꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯁꯂꯥꯏ ꯇꯞꯂꯤ ꯇꯞꯂꯤ ꯉꯥꯡꯉꯝꯕꯗꯒꯤ ꯄꯦꯟꯒꯩ ꯁꯥꯎꯒꯠꯂꯒ ꯍꯥꯏꯔꯛꯏ ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯂꯦꯡ ꯁꯥꯗꯅ ꯃꯤꯒꯤ ꯃꯦꯁꯦꯖꯇꯣ ꯀꯩꯗꯧꯅ ꯍꯜꯂꯨꯏꯅꯣ ꯅꯪꯅ ꯅꯨꯡꯁꯤ ꯄꯨꯡꯉ ꯉꯛꯈ꯭ꯔꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯁꯂꯥꯏꯗ ꯆꯥꯗꯕꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯑꯩꯉꯣꯟꯗꯔꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯅꯍꯥꯟꯒꯤ ꯆꯤꯊꯤ ꯄꯤꯔꯛꯄ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯇꯥꯡꯂꯣ ꯁꯂꯥꯏ ꯉꯥꯟꯕ ꯅꯨꯡꯁꯤꯒ ꯃꯤꯠ ꯆꯥꯅꯕ ꯉꯝꯗ ꯂꯩꯊꯣꯛꯈ꯭ꯔꯒ ꯈꯨꯝꯂꯛꯏ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯈꯤꯇꯪꯒ ꯍꯥꯏꯕꯗ ꯈꯪꯕꯅ ꯍꯥꯜꯂꯤꯀꯣ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯅ ꯀꯅꯥꯒꯤ ꯃꯦꯁꯦꯖ ꯍꯜꯂꯒꯦ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯥꯒꯤ ꯃꯦꯁꯦꯖ ꯍꯜꯂꯤꯗꯤ ꯀꯩꯒꯤꯅꯣ ꯀꯅꯥꯅ ꯍꯥꯏꯕ ꯑꯩ ꯍꯟꯗꯦꯅ ꯑꯗꯨ ꯅꯨꯄꯥꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯁꯨ ꯊꯥꯔꯛꯇꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯐꯥꯎ ꯂꯩꯔꯝꯃꯣ ꯅꯨꯡꯁꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯂꯥꯏ ꯉꯥꯟꯕ ꯃꯃꯤꯠ ꯈꯪꯎ ꯌꯨꯁꯤꯟꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯆꯣꯞꯄ ꯏꯀꯥꯏꯕ ꯈꯥꯡꯉꯤ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯋꯥꯡꯊꯣꯏꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯁꯤꯗ ꯅꯤꯡꯉꯛꯄꯩ ꯐꯥꯎꯏ ꯁꯂꯥꯏ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ ꯐꯥꯒꯤ ꯐꯥꯎꯗ ꯃꯁꯛ ꯈꯪꯉꯛꯇ꯭ꯔꯕꯅꯤꯀꯣ ꯑꯩꯁꯦ ꯐꯥꯒꯤꯅꯦꯁꯨ ꯈꯪꯗ ꯑꯣꯏꯕꯅꯦꯁꯨ ꯈꯪꯗ ꯋꯥꯈꯜꯁꯦ ꯀꯩꯝ ꯍꯦꯛ ꯈꯟꯊꯍꯧꯕ ꯉꯝꯗꯦꯗ ꯉꯥꯎꯗꯣꯔꯕꯩꯕ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯂꯥꯝꯁꯤꯜꯂꯨꯔꯤꯕ ꯋꯥꯈꯜ ꯀꯔꯤ ꯈꯜꯂꯒꯅꯣ ꯑꯩꯅ ꯉꯥꯡꯈ꯭ꯔꯤꯕ ꯋꯥꯁꯤꯡꯗꯣ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤ ꯅꯣꯛꯊꯣꯔꯛꯂꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯛ ꯊꯤꯅ ꯇꯥꯊꯤꯔꯨꯔꯤꯗꯨꯕꯣ ꯃꯤ ꯀꯩꯝꯇꯁꯨ ꯍꯥꯏꯖꯔꯛꯇꯕꯗꯣ
ꯋꯥꯡꯊꯣꯏ ꯍꯜꯂꯛꯐꯒꯗꯕ ꯀꯧꯔꯛꯑꯣ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯂꯕ ꯅꯨꯄꯥꯗꯣ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯃꯛꯄꯒꯨꯝ ꯇꯧꯏ ꯀꯩ ꯏꯟꯁꯥꯡꯅꯣ ꯉꯥ ꯊꯣꯡꯉꯤ ꯂꯥꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯝꯃꯒ ꯁꯂꯥꯏ ꯉꯟꯕ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯂꯥꯏꯒꯤ ꯃꯇꯧ ꯈꯪꯂꯕ ꯅꯨꯡꯁꯤ ꯃꯊꯟꯇ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯨꯀꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯅꯨꯡꯁꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯈꯟꯖꯗꯨꯅ ꯃꯇꯣꯃꯇ ꯃꯊꯃꯣꯏ ꯐꯥꯊꯖꯕꯒꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯉꯛꯇꯣ ꯌꯦꯠ ꯑꯣꯏ ꯐꯠ ꯐꯠ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯨꯆꯤꯡꯗꯤ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯦ ꯇꯁꯦꯡꯅ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯊꯔꯛꯑꯣ ꯍꯥꯏꯔꯕꯗꯤ ꯂꯨꯆꯤꯡꯃꯨꯛ ꯃꯇꯤꯛ ꯆꯥꯕꯤꯗꯤ ꯂꯩꯔꯣꯏ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯒꯤ ꯑꯣꯏꯕ ꯐꯖꯕꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ ꯁꯥꯖꯠꯇ ꯂꯝꯆꯠꯇ ꯋꯥꯉꯥꯡꯗ ꯏꯪꯅ ꯃꯦꯡꯅ ꯉꯥꯜꯂꯤꯕ 14 ꯄꯥꯟꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒꯨꯝꯕꯅꯤ ꯃꯍꯩꯗ ꯂꯧꯁꯤꯡꯗ ꯋꯥꯠꯇꯕꯤ ꯑꯃꯁꯨ ꯑꯣꯏꯕꯤꯅꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯁꯨꯅ ꯂꯩꯇꯕ ꯑꯁꯤꯅꯤ ꯑꯃꯔꯣꯝꯗ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯃꯆꯥꯒꯤꯗꯃꯛ ꯑꯐꯕꯤ ꯃꯃꯧ ꯅꯨꯄꯤ ꯊꯤꯔꯛꯄꯗ ꯂꯨꯆꯤꯡꯕꯨ ꯈꯟꯈꯤꯕꯁꯦ ꯇꯁꯦꯡꯅ ꯃꯔꯝ ꯆꯞ ꯆꯥꯕꯅꯤ ꯂꯩꯁꯅꯥ ꯌꯥꯝ ꯊꯨꯅ ꯂꯨꯆꯤꯡꯕꯨ ꯂꯨꯍꯣꯡꯗꯨꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯛꯂꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯌꯥꯔꯣꯏ ꯈꯪꯕꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯃꯇꯝ ꯈꯖꯤꯛ ꯉꯥꯏꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯣ ꯈꯒꯦꯝꯕ ꯅꯨꯡꯁꯤ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯁꯂꯥꯏ ꯉꯥꯟꯕ ꯁ꯭ꯌꯥꯝꯆꯥꯏꯅ ꯂꯤꯡꯈꯠꯂꯤꯕ ꯍꯣꯝ ꯑꯗꯨꯗ ꯐꯪꯁꯟ ꯑꯃꯈꯛ ꯌꯥꯎꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯁ꯭ꯌꯥꯝꯆꯥꯏꯅ ꯃꯆꯥꯁꯤꯡꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯝꯗꯨꯒꯤ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗ꯭ꯔꯥ ꯆꯠꯂꯨꯔꯦ ꯕꯥꯆꯧ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯅꯤ ꯋꯥꯡꯊꯣꯏꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯁ꯭ꯌꯥꯝꯆꯥꯏꯅ ꯃꯈꯥ ꯇꯥꯏ ꯅꯈꯣꯏꯒꯤ ꯁꯦꯃꯤꯁꯇꯔꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯍꯟꯗꯛ ꯂꯣꯏꯔꯅꯤ ꯕꯥꯆꯧ ꯐꯩ ꯀꯟꯅ ꯍꯣꯠꯅꯧ ꯅꯨꯡꯁꯤꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯕꯥꯆꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯕꯥꯆꯧ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯄꯥꯎ ꯄꯤꯕꯤꯔꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯕꯥꯆꯧ ꯐꯣꯟ ꯇꯧꯔꯛꯀꯦ ꯁ꯭ꯌꯥꯝꯆꯥꯏ ꯂꯩꯍꯧꯔꯦ ꯃꯆꯥ ꯃꯔꯤꯗꯣ ꯒꯥꯔꯤ ꯑꯃꯃꯝꯒ ꯊꯧꯗꯣꯔꯛꯂꯦ ꯃꯐꯝ ꯑꯃꯗ ꯀꯣꯐꯤ ꯊꯛꯎꯁꯤ ꯍꯥꯏꯗꯅ ꯃꯔꯤꯃꯛ ꯈꯤꯇꯪ ꯏꯪꯕ ꯆꯤꯛꯄ ꯃꯤ ꯀꯌꯥ ꯆꯤꯟꯗꯕ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯕꯗ ꯃꯉꯥꯏꯔꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯈ꯭ꯔꯤꯕ ꯀꯦꯐꯦꯗꯨꯒꯤ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯂꯨꯆꯤꯡ ꯇꯞꯂꯤ ꯇꯞꯂꯤ ꯃꯣꯡ ꯍꯥꯗ ꯆꯪꯂꯛꯂꯤꯕꯗꯣ ꯈꯒꯦꯝꯕ ꯎꯏ ꯊꯕꯛ ꯃꯐꯝꯗꯒꯤ ꯆꯪꯂꯛꯄꯁꯨ ꯃꯥꯜꯂꯤ ꯃꯣꯔꯣꯛ ꯑꯀꯥꯕ ꯃꯆꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛꯇ ꯉꯧꯔꯨꯅꯕ ꯃꯆꯨꯒꯤ ꯑꯉꯥꯡꯕ ꯃꯄꯥꯟ ꯄꯤꯛꯅ ꯍꯠꯄ ꯐꯤ ꯑꯃꯅ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂꯒ ꯌꯥꯝꯅ ꯀꯦꯅ ꯅꯨꯄꯤꯗ ꯅꯨꯄꯤꯒꯤ ꯃꯇꯧꯒꯨꯝꯅ ꯊꯦꯛꯅ ꯏꯪꯅ ꯆꯪꯂꯛꯏ ꯂꯨꯆꯤꯡꯗꯤ ꯁꯂꯥꯏ ꯉꯥꯟꯕ ꯍꯣꯏꯕꯨ ꯎꯕ ꯅꯠꯇꯦ ꯁꯂꯥꯏ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯅꯁꯨ ꯎꯗꯦ ꯈꯒꯦꯝꯕꯇꯅꯤ ꯂꯨꯆꯤꯡꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯂꯨꯆꯤꯡ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯎꯟꯇꯔ ꯂꯩꯔꯤꯕ ꯇꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯂꯨꯆꯤꯡ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯆꯠꯅ ꯆꯠꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯦꯟꯕꯦꯒ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗ ꯄꯤꯛꯇꯛ ꯇꯧꯕ ꯄꯔꯁ ꯑꯗꯣ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯇꯥꯈ꯭ꯔꯤꯕ ꯄꯔꯁ ꯑꯗꯣ ꯇꯥꯈ꯭ꯔꯦ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯂꯨꯆꯤꯡ ꯑꯗꯨꯃꯛ ꯀꯣꯐꯤ ꯁꯣꯞꯇꯨꯒꯤ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯃꯇꯧꯗꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯈꯒꯦꯝꯕꯅ ꯎꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯆꯠꯇꯨꯅ ꯄꯔꯁꯇ ꯈꯨꯡꯒꯠꯂꯤ ꯈꯒꯦꯝꯕ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯐꯝꯊꯕꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤ ꯈꯨꯜꯂꯨꯏꯅꯣꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯕ ꯅꯨꯄꯤꯗꯨꯗꯒꯤ ꯇꯥꯍꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯇꯨꯡꯃꯥꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤꯅꯣ ꯊꯣꯛꯈ꯭ꯔꯕꯣ ꯄꯤꯕꯤꯔꯨꯆꯣꯗꯅ ꯋꯥꯡꯊꯣꯏꯅ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯒꯦ ꯌꯦꯡꯉꯨ ꯄꯨꯊꯣꯔꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯁꯤ ꯅꯨꯡꯁꯤꯅ ꯅꯣꯛꯂꯒ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯄꯨꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯄꯩꯁꯥ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯗꯅ ꯕꯗꯅꯥꯝ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯇꯧꯗꯨ ꯇꯧꯔꯛꯁꯅꯨ ꯑꯩ ꯉꯥꯡꯅꯒꯦꯅꯤ ꯃꯥꯒꯤ ꯃꯥꯡꯕ ꯌꯥꯗꯕ ꯃꯔꯨꯑꯣꯏꯕ ꯀꯥꯔꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯄꯔꯁꯁꯦ ꯈꯨꯟꯕꯤꯕꯒꯤ ꯑꯋꯥꯃꯟꯒ ꯁꯛꯆꯤꯟꯅꯁꯦ ꯍꯥꯏꯗꯣꯏꯕ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯇꯥꯕꯒꯤ ꯃꯍꯨꯠ ꯈꯒꯦꯝꯕ ꯄꯔꯁꯇꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯜꯂꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯄꯔꯁꯇꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯨꯔꯦ
ꯃꯔꯨꯑꯣꯏꯕ ꯀꯥꯔꯗ ꯑꯃꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛꯇꯣ ꯈꯥꯒꯦꯝꯕ ꯂꯧꯊꯣꯛꯀꯦ ꯈꯜꯂꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯔꯁꯇꯨꯒꯤ ꯍꯦꯛ ꯃꯃꯥꯏꯗ ꯆꯞꯇꯨꯅ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯐꯣꯇꯣꯗꯣ ꯑꯇꯩ ꯅꯠꯇꯦ, ꯂꯨꯆꯤꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯂꯨꯆꯤꯡ ꯃꯁꯥꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃꯈꯛꯅꯤ꯫ ꯐꯣꯇꯣꯗꯨꯗ ꯂꯨꯆꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤ 5-6 ꯑꯗꯨ ꯃꯉꯥꯏ꯫ ꯐꯣꯇꯣꯗꯨꯗ ꯈꯥꯒꯦꯝꯕ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯄꯔꯁꯇꯣ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯇꯥꯍꯧꯔꯤꯕ ꯄꯣꯠ ꯑꯗꯣ ꯊꯤꯔꯛꯄ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯀꯣꯐꯤ ꯄꯨꯊꯣꯔꯛꯇꯨꯅ ꯀꯣꯐꯤ ꯊꯛꯄ ꯍꯧꯔꯛꯄ ꯇꯟꯖꯥꯅꯤ꯫ ꯈꯥꯒꯦꯝꯕꯅ ꯉꯥꯏꯔꯤꯕꯗꯣ ꯃꯍꯤ ꯌꯥꯜꯂꯤ꯫ ꯂꯨꯆꯤꯡ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯃꯥꯡꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯁꯤꯡꯗꯣ ꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤ꯫ ꯌꯦꯡꯕꯗ ꯅꯠꯇꯅ ꯂꯨꯆꯤꯡ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯈꯥꯒꯦꯝꯕ ꯑꯣꯏꯅ ꯐꯝꯂꯤꯕꯗꯣꯝꯗ ꯆꯪꯂꯛꯂꯒ ꯍꯪꯉꯛꯏ, "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ?" ꯂꯨꯆꯤꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯧꯔꯕ ꯈꯥꯒꯦꯝꯕꯅꯤ꯫ ꯈꯥꯒꯦꯝꯕꯗ ꯅꯠꯇꯦ, ꯁꯂꯥꯏ ꯑꯃꯗꯤ ꯋꯥꯡꯊꯣꯏꯅꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯕꯨ ꯂꯥꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯍꯥꯟꯅꯅ ꯃꯈꯣꯏ ꯎꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯁꯤ ꯃꯊꯟꯇꯅꯤ ꯂꯨꯆꯤꯡꯕꯨ ꯃꯁꯛ ꯈꯪꯗꯕ꯫ ꯍꯪꯂꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯗꯣ ꯈꯪꯅ ꯈꯪꯅ ꯈꯥꯒꯦꯝꯕ ꯋꯥ ꯉꯥꯡꯗꯦ꯫ ꯂꯨꯆꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯇꯥꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯂꯨꯆꯤꯡꯁꯨ ꯍꯥꯏꯔꯛꯏ, "ꯁ꯭ꯋꯥꯏꯗ ꯄꯔꯁ ꯑꯃꯒ ꯇꯥꯍꯧꯕ ꯊꯦꯡꯅꯕꯤꯕ꯭ꯔꯥ?" ꯁꯂꯥꯏ ꯉꯥꯟꯕꯗꯤ ꯂꯨꯆꯤꯡꯕꯨ ꯀꯌꯥ ꯏꯀꯧ ꯀꯧꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯋꯥꯡꯊꯣꯏꯅ ꯑꯣꯏꯅ, "ꯑꯦ, ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯅꯠꯇ꯭ꯔꯣ? ꯈꯥꯒꯦꯝꯕ, ꯅꯪꯅ ꯉꯁꯥꯏ ꯈꯨꯟꯕ ꯄꯔꯁꯇꯣ ꯑꯣꯏꯔꯖꯥꯠꯂꯣ?" ꯂꯨꯆꯤꯡ ꯋꯥꯡꯊꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯂꯨꯆꯤꯡ ꯍꯔꯥꯎꯖꯩ꯫ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯁꯂꯥꯏꯕꯨꯁꯨ ꯑꯃꯨꯛ ꯎꯔꯦ꯫ ꯂꯨꯆꯤꯡ ꯁꯂꯥꯏꯕꯨ ꯎꯕꯗꯒꯤꯗꯤ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯏ꯫ ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤ ꯂꯨꯆꯤꯡꯗ ꯑꯃꯨꯛ ꯌꯦꯡ, ꯋꯥꯡꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡ, ꯁꯂꯥꯏꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯈꯥꯒꯦꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯔꯁꯇꯣ ꯄꯤꯔꯗꯨꯅ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯪꯂꯛꯏ, "ꯃꯤꯡ ꯀꯩ ꯀꯧꯏ?" ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯑꯍꯨꯝꯗꯣ ꯄꯨꯔꯥ ꯍꯦꯛꯇ ꯉꯛꯅ ꯃꯃꯤꯠꯁꯤꯡꯗꯣ ꯈꯥꯒꯦꯝꯕꯗ ꯂꯣꯏꯅ ꯐꯠ ꯐꯠ ꯌꯦꯡꯅꯔꯤ꯫ "ꯂꯨꯆꯤꯡ ꯀꯧꯏ꯫ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯃꯥꯡꯍꯟꯗꯅ ꯊꯝꯕꯤꯔꯝꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ." ꯈꯥꯒꯦꯝꯕ ꯃꯣꯡ ꯍꯥꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ." ꯍꯟꯗꯛꯃꯨꯛꯇꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯈꯥꯒꯦꯝꯕꯗ ꯉꯛꯅ ꯌꯦꯡꯕ ꯈꯛ ꯅꯠꯇ꯭ꯔꯦ, ꯃꯌꯥ ꯃꯌꯥꯁꯤꯡꯗꯣ ꯀꯥꯊꯣꯔꯛꯇꯨꯅ ꯎꯝꯁꯤꯟꯅꯕ ꯀꯥꯎꯅꯔꯤ꯫ ꯅꯣꯡꯃꯇ ꯑꯇꯣꯞꯄ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥꯒ ꯐꯥꯎꯕ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯈꯥꯒꯦꯝꯕꯅ ꯁꯛꯈꯪꯗꯕꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯋꯥꯡꯊꯣꯏ ꯐꯥꯎꯕ ꯃꯌꯥ ꯀꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯂꯨꯆꯤꯡ ꯍꯣꯏ ꯍꯥꯏꯅ ꯈꯥꯒꯦꯝꯕꯗ ꯈꯨꯝꯂꯝꯂꯒ ꯍꯧꯅꯕꯤ ꯈꯪꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯁꯂꯥꯏꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯅ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯅꯨꯡꯁꯤꯅ, "ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯅꯥꯇꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨꯗꯣ ꯑꯩ ꯎꯈꯤꯒꯨꯝ ꯇꯧꯈ꯭ꯔꯦ." ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯈꯥꯒꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯒ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ, "ꯎꯈꯤꯒꯨꯝ ꯇꯧꯕ꯭ꯔꯥ?" ꯑꯥꯔꯊ ꯂꯩꯕ ꯈꯥꯒꯦꯝꯕꯒꯤ ꯋꯥꯍꯪꯅꯤ꯫ ꯅꯨꯡꯁꯤ ꯏꯆꯤꯡ ꯆꯤꯡꯅꯅ ꯈꯥꯒꯦꯝꯕꯗ ꯌꯦꯡꯂꯛꯏ꯫